MU gi group B amasung C gi non teaching post humdraga nipan gi miyoi sing khalabasu high court na appointment pi dana bakhangan gre abo from sinyoza ekhigi central university ama oibata natana manipur gi khwaidagi mahairoi masing yamna tamba mahikol ama oiriba manipur university na mahikol asigi non teaching group B amasung C gi tongan ba post humdraga nipan gi dama recruitment pangthokuna masida mai paklaba candidate singi maming sing tha asigi kunhondoi da official oina lauthokhrabasu recruitment asibu High Court of Manipur da challenge torakpadagi court na wakat adu lakhatuna khanaraba matungda aikoigi recruitment asi khallaba post humdrani pangi miyosing appointment order adu pi da naba direction pirakpa wafam dunoza aikoigi yamna Takwang laba university ama haiba tare manipur gi central university su oriba aikoigi manipur gi mahi roising yamna tamliba mafam amada sumaina aikoigi yamna corruption gi mawong da ubase aikoigi samasa si yamna maning hanbagi phibam adu lakadra haiba wafam du haijaning oza sumaina dum chathaduna leiba taragadi adu asugumba se thokta nabagi damakta ozagi oiba opinion da kari wafam thambining oza ngosagi chentayda drukar ba to wani pa amana mang matha law thor ra hai badang sagi paktha bali jakha yawi dana ko sai drug tu samaj ma kanji na tagana tungi khoi yumbire na kanji tungi afa samaj ma hello jai matam da sagi drug la lon basing ji drug thab kong busing ji asi thingba hai thingji hai mahuta drug chaba thingji hai badu drug chaba thingji aduga drug yonba drug factory to ba drug thab kong busing thingum ji hai bagi mami ta han baje masina takpadi sungbada na tra thabada na tragana drug karbar to goda yaukshuna man mami dum udro aduna de leba khum kang jaida ba natra adugi type ne si lai point ju ko aduna ko manipur university sugumba thona thok thok poje si kwai chaw ba ngai da issue around issue mani ko maram di manipur university ga je state si oina hajik kwa hajik lai ba sai any hiramada ko IPS IAS ko any kind of bureaucratic officers in MCS ko laiba section from the gadi P1 dagi horaga P1 dagi horaga chief commissioner bo gandragana chief secretary bo natragana adugi tham lai ko then amra suna bureaucratic officers ni jare suna kadam law making body le jare suna kadam kadare political leaders ko top the leader CM ok stage se sigi oirakado meeting je sigi oirakado meeting sigi oiba lakado hai tare ko adugumba yanglen charu amane ba koi university ga ko sigi thorko mahi thoriba sigi thoraiba chhatra mayam jina ekoi engineer ogibi yauni doctor ogibi yauni ko adi university hai se adu chamani from the angangi class 1 2 tamba kit school lagi horaga university thakta laiba chhatra je moi careers ni hai ko doctor obi yaudui ni engineer obi yaudui ni IAS obi yaudui ni IPS obi yaudui ni MLA obi yaudui ni scientist obi yaudui ni ko everything ko lanmi obi yaudui ni natra loina si mayam kai lakta ta sai chhatra hai laktu ni natra chhatra hai bu gi lakadu ba mayam je ko phajagra ba du mayam takpi tambi ba oja mayam laiba mayam do dei lakpi to mayam ji da sugumba corrupted masagi selfish ko dera mana sai masagi individual magi ko ai sai issue ai mari mata haforo re khan ba dugumba leader mayam ji nai khoi manipur se khoi kang jahan bane ko chumma lam dra amani ko chumma lam dra amani to kan khana je ko haji paper da slightly haidora abni na ato ba khoi kana no keso kana sar gi luk mayam na chu khoi adu haiba yauri natra kuire ngasi university wa thok singa singa na te natra mamang khabar khadam yaw lak ko ure adu suk phajagra ba university amagi thak amada ba wasugumba masagi group B amasung ko sigi nantising post hundraga ni pa launa ba me khalaba sai ko siti haire asugumba phajagra ba sugumba platform ma da sinja thumjara traga sugumba mong ta thot lak pai ji masi tajda ko yam ngaite ko ngaite du court na masidi da ko gi kare hai ni wayen tara matung na tagana complaint tara matung da suguma directive am tor pa ju si ju arrive na tiratra masi kai reason khar le maram khar le bagi masi thinga abni tra ai ta ga chai agency di da kanogi manung da ko gi university manung da kai gumba asoiba thab khar tawre ha basumadi ai masi khar khamam yare natra adu gi kona chumma lama lakse gi tawu tawu kai na ifong na miyam gi ba sugumba yanglen charu ri jaga sima da sugumba nungai na da ba sugumba nungai da thong am tawu je khoi ju khangma le ko mang matha de pan giroi ko
sai edas di ta phana kare ni masagi best interest da masagi nungai roi khan ba dugumba adum oja khara hai tare ko atoba professor khara adum yaw dum de yaw no ba hajroi ko no hajroi duna suguma yam sin mar ka khoi hori ba satra mayam career jam di phataba mami ta han ba ta oja war ka doi ba tare ko khoi di sida oja war ka do ba tungi miron puthor ka do sugumba sar oja mayam le university ta sugumba momong ta thos ta honjarin de duna lebidi ba university ki lebidi ba dugumba ka sagi chalai bidi ba tare ko official team ko initiative team ningje ukan khantha biu ko ukan khantha biu sugumba phajara bam phamjide ta phane khoi ta phane karba to bi ganu ko aduga de namana sai kare haini khoi tungni miron singi ba asama da khoi yamna mami ta phajara to mami ta thok to bi ganu ado manipur ji kana hona matam da khoi thodang lomina ji manipur thugai da hona bi ganu ha khunja ai sai thamjagi thaga chari uja uja na mamal yamna ba yamna valuable oi ba wa from kya ma thambire uja